ngasi 16 October yorakpasida Russia Ukraine gi marakta oiriba phibam gi update asumdani Russia amadi Ukraine gi border nakta leiba Russia gi Volgorod koba town amada leiba Russia gi army training center amada Ukraine gi sipai na yamna lot na khanghandana changlaktuna shoot out toramki madudagi kudakta Russian army 13 siki amasung 15 amana phajana sokhi thodok asigi matungda inter Russia da chaknga saki ofam se achobu athok oiduna Putin gi asawgi maram amuk ohenkhre RIA News Agency na phongdorakpani wapthok ase achouba amani Russia gi oina thajarudaba thodok ama thokre Machitanatna Ukraine gi force na Donetsk city dalaiba administrative building amasu selling toraktuna damage to thoklamle Donetsk asida Russia na back to ba sarkar palibani mafam ase Russia na handak lawkhiba mafam mari aduda challi ngasi gi wathokni masisu ngarang degi ngasi gi numit haibadi Sunday gi ayuk asi yo fauda Russia na inter Ukraine gi manung dalaiba town kuntra amadi khungang singda target tauki missile manga launch tauki kunhumdoirak air strike tauki rocket punna humpu kapki haiduna Ukraine gi armed force ki general staff na phongdorakki Russia na kablakhiba missile singi manung dagi amadi Ukraine gi capital Kyiv city gi nakta setup tawduna leirapa energy facility piraba project amabu phajana damage to thokre loinana mayam amada electric supply cut ohenkhre amrom da Russia dagi Ministry of Defense ki maikai dagi phongdoraki makhoi gi troops singna Kherson da advance oige laknarakpa Ukraine force pu ngaktuna defeat tawbangamkre haujikmak Ukraine gi main mafam ahumda sathiba akan balan oiri Donetsk Luhansk amadi South maikai da hairagana Kherson asidani mafam ahum asi sathina lanbung oiri mafam ni haujik Ukraine gi President Zelensky na haiki ngasi madudi Ukraine gi eastern town oiriba Bakhmut kauba sida makoi gi army khongpham lengdana leiri Russia gi maikai digi han attack tora phauda Ukraine gi sipai sing ninghante haibani Minsk ki defense ministry na hai Russia dagi nauna training piraga thajilakliba troops sing Belarus ki army singa pungadabani training tawgadabani operation asida makoi su saruk yadorini haujik makoi ase Belarus ta thunglare sini masigi magda Putin na army lising kaya tang nauna join tawhanduna training tentak na piraga Ukraine da thajinkhre Diplomacy da mityeng ama thamduragadi asumna oi Elon Musk na haidok lure magi rocket company SpaceX na Ukraine da Starlink ko internet service ama piri madu ngamlaroi aduga ngasi amuk mak na herakre service ase continue tawgani mayam gi praja gi sebani masi tawbuna pharani amuk hairakre So far Russia dagi war asida Iran na makhoi gi advance oiraba weapon makal khara supply tawi Russia da haibase chingna tuna western country singna leirakpani makoi gi wati Russia na handak Ukraine gi leibakta drone makal khara use tawduna damage tawre madu Iran made ni Iran dagi lakpani sini masigi wafam se pukhatna rakle maduda Iran gi foreign minister na sengdoki aikoi na Russia da weapon supply tawi haibase aran pani aikoi tawde France na haikre makoi na Ukraine gi army lising anibu special training pigani makoi na warase ngak na ba technique kaya tambigani wapama se makoi gi army ki minister riba Sebastian Lecornu na Parisian newspaper da phongdoki bani Germany ki foreign minister na haiki Russia na pamli base magi hybrid war asigi maramna refugee kaya ohendura western countries singda chaithok halaga unity bu manghan bagi hona bani handak baraksida mafam kayata Ukraine gi army na naisilakpa sidagi tha ama ani dagi santi da leiraba Kyiv city da amuk hanna Russia na bombing tawba hokre ngarang dagi ni Kyiv city da car kaya mai chakre mafam kaya sokre mi kaya su asok apan thokhalle matamna change purak ihai base asengbani matam ama leirammi Saudi Arab America ge tampak ta tongduna leirambani handak OPEC ki meeting pangthoki maduda Russia yauki hairi maduda decision lauki madudi chairak sida oil production khara hanthallaga oil gi mamal phampham thokpodo launa pa honagani masigi decision asigi matungda America na Saudi gi mathakta sauningkhre CNN na loba interview amada Joe Biden haiki Saudi Arab ka aikoi ga leinariba relation review tawba mathau tagani aikoi gi khuchukulai makoi da leikibado hanna lawsin bagi wapam khanna daba yaroi Russia ka OPEC countries singi manungda yana khre haibasida yamnamak discussion ama oiri
अमरोमदा व्लादिमीर पुतिन की वीडियो में वायरल होइरे UAE की प्रेसिडेंट हंदक राशिया दा चटकी मदुदा राशिया की प्रेसिडेंट पुतिन मसामा की कोर्ट UAE की प्रेसिडेंट असिदा पी की सेथन की मसी इंग फनब तौखिबनी मरमदी राशिया इंग मफमने अमरोमदा प्रेसिडेंट पुतिन मसामकना UAE की शेख असिबु गाड़ी की थोंग हांगबिरगा चंगहनब उरी मसिना पुतिन कयाम चम्मी हाइबदो ताकली राशिया में यूक्रेन की वार से फागी अचौब वार की सक्तम लौरकद्रा हाइबसी मयाम कीनरे पुतिन हाइख्रे नाटो कंट्री सिंगना खुद हेना मागी अगेंस्ट थाजिकलबदी न्यूक्लियर वेपन यूज तौनी अमसुंग माना हाइबु वासे असुम हाइबु ओइरोय हाइबसिदा अलर्ट नि यामना वार असी इंग थदबनिना करी ओइरकनी हाइबसे लुई होजिक सो थैंक्स फॉर वाचिंग।